Revelation nainabagi series asida mayambu taramno oksari ngasi nainagadruba topic asidi Revelation 20 part 2 episode number 45 title na Millenium part 2 khuna mamangi haftada thangje numita khuna Millenium part 1 gi maramda khuna nakre masina part 2 asiga roi sarup amasung Revelation 20 gi 1 to 21 gi 1 to 5 anoba sarga prithibi asiga irwelena ekhoi ngasi khara nainaminasi ahanbada ekhoi ishorda prathna tawsi sargamalem taibong phan prithibi punamoku sembiba ipa ishor nak paingai leitna thagachari panhana arwoiba matamgi ekhoi gi arwoiba matamda thokdaba Bible da prophecy kya maroina Revelation da pibiramba sikida muthagachari Revelation 20 da kari thokani 21 22 da kari thokani habisi khangaire ipa ekhoi naina gadoriba ase ngasi ekhoi nainagadruba Ashengba Millenium part 2 asida nahana bor pinabiu aina ngam khade muna kya numgi matung aina ohenbiu tari besin option juma panai da bor da pinabiu Prabhu Jesu Christ gi mingda kuramjare amen ekhoi na mamangi da khoi khatang samrapna ai khatang haijarake ekhoi na Millenium manung da kari thokani habdo ekhoi na ahanbada Millenium manung ase prithvi se ekhoi na land amasung earthquake na masi thugai duna ko masi ekhoi na mi tadaba mi loina tumna mangduna laiba phibam amada prithvi laigini habse ekhoi na mamangda nainakre Bible text parroi aduga prithvi se pura ekhoi na bottomless pit adi marbhumi oina oigini habse jo ekhoi na nainakre aduga saitan bu namduna masi maina loina sakraba loina atai te akana pek thalaba prithvi asida maga magi dutsing asiga masidegi hendokna prithvi asida laigini chahi lising ama je asuke mati ma wana khangani karigidamuk chahi lising ma lehenduino mana chahi lising amatra mana mi namthak tomngai leroi amata chapa yaroi maduda maga magi saga dutsingana o masi prithvi da hauji oideba dasa ut marakta aduga maitan marakta laikangna maraksida lairiba fibam ase kanana ohenbano mana ohenbani habagi reflection do ma masamakta ko mana tawgiba fattaba makhaido ningsingai gidama mase chahi lising amagi matam ase pigini hairiba matam asida sargada amu wayan bagi thapuk sathagani hamni masida kanana saru yagani dharma chenba sargada chaliba dharma chenba sing asina wayan bagi thapuk chagani masida wayan gadawriba asidi fattaba misina kari dandi phangani sargadu sina kari dandi phangani saitan gi dandi je kyam chaugani mina ekhona pap tawba khenabagi matuina ekhoigi dandi jo khenagani madugi maramda nainagani aduga maru aina masida nainagadribse khoina yamna pharamba pastor ekhoida isorgo pausandom pastor makoina sargada leiramdrise karigino haiba adugi maram hangakpa matamda chamamnaba leigini mina yam phaba mina sargada leiramdaba asuki matik fattaba huramba mi dakutarang oiramba mina sargada leirambase makhoi mak ngakane masi karigi damaktano haiba matamda makoina books ekhona book of death haibdi book of death haisida record tawise mina tawba papsing adugi adi norok chaliba mising adugi ming madudi yawbani aduna maduda loini yengani book of life na sargada leiriba mising asigi ming yawbani aduga book of remembrance na lei masina tonganba amani ai dharma chemba misina afaba sarga chaliba misina tawgadaba recording adugi mana pigadaba adugi afaba khatang iba lairi book of remembrance madu haiba lairi sing asida yengaga asuki matik pharamba pastana sargada laktabagi maramdi mahana mapan thongda afaba sarga manungda fattaba tawamba maki pakhire coaching adu uganeba aduna mi puning amata da samamnaba kari sulhelo isona tawribu khudimukse loina chummi habse khangani fattaba mina sargada leramagi maramdi mana tangpanda lenda mana tawrumba fattaba makhaido loina thaduga Prabhu Jesu Christ angona sangjaraga Prabhu Jesu Christ gi ina mahaki pabado samthokchabagi mapana anaubu punsema hingbagi mapana mahana sargada lakpani habse masini aduga mi pung khudimungna aise sargada sapam aise karamna sargada leiramimno habse masijo angakpa ama phawgani habse masini masi asmana sathaduna laigini habse aikhoina Millenium da akoina Millenium manungda tawgadabni hojina asigumba masi luarba matungda kari thodo lakani habse akoina
Millennium gi matam sahi lising ama loir matung da kari lakani habse ikhone yengminase snausa hori tang pandana millennium amina paktak thapiri bible gi matung indaba prabhuna lakting mana prithvi asida sahi lising ama santi oine ingna singna pangini phattaba mi makhaide punung hungai damong matam pigini haina ko hai haide prabhuna laaga laaba matungda sacred rapture hai ko mukhaina de sacred lona huram bugumna lakan mi kana su khangwa hamne adugumba lakhani lakana prithvi je sahi lising ma pangne hariba matam de phattaba mi makhaide punung hungai matam pigina hamne madugumba takpiba ase bible sungyaw yawde bible da yawriba millennium habs yawde sahi lising amagi matam se revelation 20 ni masi karamba matam da hawi haibda ikoina ahanba krista da thajaba mising sigiba hingkatpa matam da hawi haibse ikoina bible da gi mayek sangna yengkhre sinawsa masigi matam da ikoina kari thoya matam masida phattaba mi punung hombagi wakhal leite masida ko masida thoibam thodong mayam da khoina yengkhre basi loislakpa matam da amu kari thokani habse ko yengse masidi revelation 20 da oidre 21 gi 1 to 3 ikoini yengba yako adugi matungda aina anauba sarga anauba prithvi urami ahanba sarga ahanba malam prithvi se mangkhirami aduga samudra lairamde verse 2 da ko ai John aina Ashengba city New Jerusalem ado sargadagi khoina kumtharakpa urami hai sargadagi kumtharakpa khoina urami hai sida coming down from God out of heaven prepared as a bride adorned for husband maki mapuroi bagi dam laiteng labi kaina amagumna sargadagi kumtharakpa ui hamne hairiba kumtharakpa asibuni aikhoina hairiba kumtharakpa asida ipa ishor prabhu jesu krista sargada laikhraba mipum khudimokse anauba Jerusalem aduga loina ishorgi singhasan ishona lairiba paradise ni masigi loina kumdarakani habne mastai versina ishorgi tabernacle haidi ishorgi tabernacle ishorgi laisang lairiba ishorgi singhasan lairiba do mi ga loina duna laigini mahak makhoigi mi ogani ishona maki mi oraga dum laigini habne masi kumdarakani habne khoina yam nungaiba pauni masi khoina huji sarga lairiba mfamje third heaven dani third heaven habse khoina thawam saksina lairiba asigi wangmada ishorgi singhas ishorgi paradise haiba mfamje layaba ado hairiba do aikhoina millennium loiraba matungde ipa ishona lairiba khudima do madugi mafam ado anauba ishona khoi gidama tharang tawkhraba John 14 gi 1 to 3 daga hairiba mayamdo madugu loina nam khoi kumthara aneba asini ko masi boy khoina third coming harakasu khanai second coming loigra masi third coming ne prabhuna ipa ne sagatune loina kumakhane text am lay adu paragum je aduga Zechariah 14 gi 1 4 5 10 da sunai 1 da hai samna na yenge isinau san khoi munna pabiyo ai pabam matam ne laite ishorgi numin ado lai hai verse 1 da ani shubada ma ki makhona kadai da numin ado da mahana krai da laigine hada his feet shall stand in that day upon the mount of olive ki aikoina olive ki sing mathak tama ki makhong do net kani hai which is before Jerusalem gi mamang da laiba sing ni hujik lairibni on the east ko nongpok mai kaida aduga matamda mount of olive hairiba se masigi mayai de ko khoina nongpok nongsup da ko masi tangkai tana khai gine ba there shall be a great valley aduga haim phom do lekte manaba lamdam ama semgane ba aduga chingsau tangkai amasung mafam mongini norta aduga south asmaina oigini hai hamdalabre adu verse 5 to jai and the Lord my God shall come all the saints with thee hai all the saints hai within masida saints palib se kanano sagada saliba aikogi ishorgi mission aduni mas ishorgi mission loina na aikogi ishor lakhani hai verse 10 da all the land shall be turned as a plan from Geba to Rimmon south of Jerusalem levni Geba ding ne Rimmon phawje laite manaba lamdam oigini hai hoji aikoina hoji laiba Jerusalem gi mafam je masini masi laite manaba lamdam shorna lakpam matamda masi uhangani mano bolita makhong net kani habne makhongna nela kanda basil baite manaba lamdam oigini habse masina lore masina millennium lobe matamda masi lani third coming adugi matungda mu kari tokpra the second resurrection thone ba ani shuba hinkat pi base revelation 20 gi phata aduga phata basinde kari tokpra mu yengse but the rest of the dead live not again until 1000 were finished habne masida abdi
Siduna lairiba missing ado haide khona prabhuna ani suba lakpa matam dadi mamonda thaja duna sikiba laiba missing sarga sakadaba missing do loni hinkale adugo nolok ta sakadaba siroi daba missing do sarga da chaloi daba missing ado hana sikraba missing ado mokoi hinkatte ba karma tani kale chai lising amalore hinkale habne masilare verse 6 na masida su lere verse 6 paragum si masile masine koina verse 5 ka 6 kada adane masida lere hinkala kani habne fataba mi makai loina hinkala ani habne fataba mi makai do loina adam gi matam dai gina koina prabhuna ni suba lakting mama da sikiba prithip da lere ba sikiba norok sa kada missing loina hinkala kani habne ado masi hinkala kusida kana kana yaone prithip gi yamna tam thirba hincha tam Hitler अखोना नेपोलियन हाजु लान अमतदम बेटल अमतद माइथीब नंकिदब मीसिंग हिंचाय तंब मीसिंग क्रिस्तान बो याम ओनेब तुकु सखिब मीसिंग अदुगम मयाम द लोइन हिंकल अनेब मसि मतमसिदा ngo adu matam da saitan na kaidawani mi myaam do sikhiba mi myaam da hinkala ko matam da saitan na mai wakhala mala ne adugo mana chalani ko sidai saitan na kari thokpra yengse sahi lising ama luwer matunda express satan shall be loose out of his prison adu magi prison adu ma thadurani hojiko thadurani habdi thadurani shall go out to deceive the nation which are in the four quarters of the earth prithvi ki kasan mari da leba missing adu nam thak tong ngai man salane missing adu chalani Gog and Magog to gather them together to battle mokoi loi khomjalani kadona ba lan thungna ba the number of whom is as a sand of the sea samudra gi lengoi gumna makhoi gi masing ase yam gani habni masina masira saitana tawgodab sem mahan salani aduga mahan missing adu loi hairane aduga mathak tadi ekhoina anoba ipa ishori singasan anoba Jerusalem aduga ishori missing aduna mathak ta leiraga oi prithvi da tadri ko adu hairiba matam masira makhoina di loina ugane adu matam da mai gni prithvi da choki mating mi yam khurba mi myam je हिंकलक्पा मखोइना हिंकलक्पा उबो मतमदा सैतान सला हाइनि ना कोइ खुदिम चाहिँ हिंकलन बनि मागी नाम थांनि को लोइना हिंकलन बनि येंगु शहर असिदा लैरिबा ईश्वर प्रभु ग लोइना ना लैरिबा मिसिंग असिदि मी खुजो अमा खतनि अखोइ सिदा लैरिबसे असुकि मतिं यामबनि अखोइना मखोइबु इरालेना जोइ तोबो ngंगनि अना मान हाइगनेबो अदुग नाम थाक तो मिसिंग अदुबु थाजेंगनि अदुगा अदुगी मतुंग मा सत्खनि नाम थाक तोरबु मतुंग मुखै येंब्रै verse 8 ko shall go out later verse 9 da they went up on the bread of the earth haidi prithvi aduki akhoina sangba haibni sangba di prithvi sinba thungna mukhoi chale adu compass the camp of the sands above aduga sand setting asagi anoba Jerusalem anoba prithvi adu live do madu mukhoina koisala neba the beloved city haibni Ashengba sahar do adu koisala kani and fire came down from God out of heaven and devoured them aduga mai na sargadagi ishogi mfamdagi tholani aduga mokhoi bu sakhani sakthekani habni masi laktring mamang da ikoni yeng cheba aduna masida mokhoina tawduje hojikti mokhoina sida taromba yaba kari tawba yage sarsibu capture tawning hab matan madugi matam masa ikona Mllenium gi sim matung da kyam koi gini habdu ikona bible da pidum ne khoi khangde thamo ebe na tan memory ne ebe mangani ebe adu hairiba matamsida langi khuchukulai saba hiba missing laidibu khudingma adu so mokhoi chu loina dairane ba mokhoi na ahiba khuchukulai khangde laidibu khuding mukto mokhoi loi saraga mokhoi thugai ngai misani khangde ama khangde sabe ai oibe aba ma tan bigi khulai sing ado adugumba sing ado mokhoi na semaga mokhoi bu show missing adu de attack tong ngai gi damo honagani asmaina mokhoi na koisalani mokhoi na capture tong ngai gi damo phan ngai honagani maduni ko masida goma go se kana hai yengbe Ezekiel 38:3 Ezekiel da fadna goma go ki maramda yawe adu masida paleba goma go je khona bible la yengba taragadi go have to isho mi sing mare mago have su japhet ki magi masunu pane mago have su aduna masi huje khona descendant aduga moi japhet ki descendant sing makoi Jerusalem ya ko da tariba makoi lam singni adu makoi sing ase kedoba ishogi yeknaba Israel masa singi kwadi kitam thiba yengnaba singi manungda mokhoi ju challeba aduna masida paleba gongma goksungde mokhoi khomjin gani haibje masigi athadi ishogi yengnaba oiriba jaya tamba missing asibu ju khomjin gani haib loi yawne haib
adui matangda kari thokpra yengse Saitangi plan aduda kari thokpra yengse 29 da ko the mokoina question aduga loirappa matanda fire came down from God out of heaven and devoured them maina mokoi sagadagi ishorgi manakki mai thoglani aduga mokoi yosalani hai and the devil that deceived them was cast into the lake of fire aduga lake of fire the devil je langthangarani and the brimstone koina brimstone goloina na gandup goloina na where the beast and the false prophet are maduda beast habidi koina Roman Catholic Church ki system sing aduga false prophet anamba tak bible gi anamba tak tabi khudimang shall be tormented day and night forever and ever ahin thinkakna ekhona torment tawgani hamni day and night forever and ever sigi manam ju khon manda ne nekre hairi base ekhona adum mai je saktuna laigidaba natte no ki mai habase okhoi kayam koina sakni ud on jibo ekhona sakna habse Malachi 40 de ko Ye shall tread down the wicked, for there shall be ashes under the sole of your feet in the day that I shall do this. Aina masi pibu matan phatabadan di pibu matan da phatabasingi nangi na khong makhada leibu utto adugumna oigini hamni. Masidi mai sakhatuje saitan orsu phataba leiba misna phangadabadan di se mokoije ut on dibu mokoi sakhane. Hoi mi amagi saitana sakpoga kanagumba sargadur amana sakpoga karisu khangdaba mi amana sakpoga mokhona tawba pawki dandi dugi matena mokhoi sakpoji matamdi khenani hena phattaba tawbasingna kuina sakhani ado pabamna tawdabasingna dandi yamna phangoi kuina sakloi habisne adu mokhoi se loina ut on du sakhani madubune khona day and night forever and ever habise khona bible dagi habini masi kaubiginu masini asmaina tawrani aduga saitan khona phattaba mising adu lairiba khudima se masida chaani aduga mokhoi je maigi komda khona angsalagani habneba sumai tawdana masi prithvi ase pap amsung phataba leiba myam se loina sengdokhrane asumaina loina phataba mising saitamu chahaliba maising asina sengdokhraba matungda amukadi thokpra yengseba Isaiah 66 ke 17 For behold I create new heaven and a new earth the former shall not be remembered nor come into mind ahanba prithvi ase mangkhrani masi ningsing aroi mangkhrani habdi nate ko masi ningsing aroi aina anauba sarga anauba prithvi semli hamni shona adugi matungda ekhona shogi mitsingi mamangda ekhona anauba creation je sengone ba khoi prithvi je ut ondana pura mangan gadaba nate ko masida ne khoi leido je Isaiah 45 ki atin For thus said the Lord that created heaven God himself that formed the earth and made it prithvi sembi kiba ishwar masaman hai ko it had not established it and he created it not in vain he formed it to be inhabited masi ariyamada ishona prithvi sembana teba khundani ngai sembane ba aduna ishona sembi khraba prithvi se pura on khraga pura ainau noba prithvi sembane nate pamna pawki masa pawki phattaba ithil leiriba mayam ju maina chak thokraba matungda ishorgi sensingi mamangda ishorgi mamangda creation amu sembane prithvi gi hana khona mong mari naidan leiramba prithvi do aduga chamanare huje hairiba sidagi ishona amu semane ba amuk second Peter 3 ki 10 da hai ishorgi numit ase ahingda la hurambana lakpagum umni hariba numit sida sarga atya ase ahobo khonjeng galoina chakani aduga masi prithvi amasung masigi manungda leiriba khudemungse ekhona mahi langthokani habni ei paraba 31 da asiguma myam se sumaina loina sakhdabasi urakanda nakhoi karamba mi oigedabne haibase nakoina ekhona tawsi ekwa Ashengba wangangsi Ashengba dharma lamchat sajon leise and verse 12 da adugumba ishorgi numit ado ekhona thuhanjaningai thuna langningai gidamo ekhona yengladuna adi hairiba numit asida sarga se maina sakani sarga habdi atyagi saruni ko khoi prithvi gi saruksini ekhona thawamsa aslaiba sing asin nate ekhona aduga mathi the elements shall melt with fervent heat yamna mai saman badana prithvi bu da lairiba dhatu makhai je masiju mahi langani adu verse 13 da ko Nevertheless, we according to his promise, man, I could watch people within look for new heavens and a new earth. Anobas atyasing anova prithvi ko wherein dwell righteous and dharma chamana leva anova prithvi do ekhone yengli habni snausa asmai tawduna ikshona lapu muthan ekhone ising ingna singna leva mi amdo oiningai gidamo oisiam atmain taroba matungda ishona
ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯅꯧꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯦꯝꯒꯅꯦꯕ ꯁꯦꯝ ꯂꯣꯏꯔꯅꯤ ꯄꯨꯂꯞ ꯁꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯈ꯭ꯔꯦ ꯔꯦꯚꯦꯂꯦꯁꯟ 21ꯒꯤꯗꯣ ꯑꯗꯨꯒꯤ ꯑꯅꯧꯕ ꯁꯍꯔ ꯑꯅꯧꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯊꯝꯃꯅꯦꯕ ꯏꯁꯣꯔꯒꯤ ꯁꯤꯡꯍꯥꯁꯟ ꯍꯥꯏꯁꯦ ꯃꯁꯤꯗ ꯂꯩꯔꯅꯤ ꯑꯩꯈꯣꯏꯅ ꯚꯔꯁꯁꯤꯗ ꯍꯥꯏꯁꯦ I heard a great voice out of heaven saying, Behold, the tabernacle of God is with man. He shall dwell with them. Mahana makhoi loinani. They shall be his people. Mahaki mi oigini. God himself shall be with them and be their God. Ishona makhoi loinani. Mahaki ishor oigini proda. Adu matungda lairani. Adu mai lairiba matumda aikoina ngasai yengbagumna lainiba adubu aikoina mising aduda maigi maru nungsidaba maru mapangsing aikoigi ima idonsing lairibasingse sargada sataba mukhoibu maina chakpa mukhoibu tumna chakkhibado aikoigi mimangda ubu matamda mukhoina thamoida awaba laigani pirang sinthaganeba even ipa isor mak phawbo magi thamoida ko awaba laigani prabhudasu awaba laigani mana sembiba mising mana sembiba sargadusing asmaina tumna maina chahanba asitako adugi matungda ishona makhoi anoba sarga anoba prithibi shanlo matungda lairaba matungda ishona makhoi mitki pirang sing adu taithopini adudagidi makhoi lairiba mayamdu kawkhrane asiba lairaro verse 4 da tengthaba lairaro haireko masida chaina khol phawbusu amata lairaro hanagi mayamse loin paak prithibi asida lairamba khudimo loina mangkhragani hamne he that sat upon the throne said, Behold, I make all things new. He said unto me, Right, for these words are true and perfect. Aina loina mung thohalabani hame prithibida paagi curse pangkhaba khudimokse loina mangkhagani aduga loina tawragani habisneba akhona mathangda akhona masigi makha akhona khara 21 gi makha je akhona khara yengmunaseba hoji akhona aroibada yengase millennium loiba matanda kari event थोई है जीवन थोपजी मरम लेंसे आनबदा प्रभुना माकी सेन सिंगलोइना ना थर्ड कमिंग लानी मिलेनियम लोइबा मतमदा अनोबा न्यू जेरूसलम असिगलोइना नको हाइदे प्रभुना माकी मी सिंगलोइना जेकरा 14:5 नको यंबिरो अदुको होली सिटी असिना माउंट ओलिव ता लेगिनी मसी माउंट ओलिव से तंखाइ ताना पाहनगनी लाइते मानबा लंदा माउंट थोकनी अनि जेरूसलम मनाक लेगिनी हुजि असिमक थोकद्रनि स्नाउसिं इपा ईश्वर माकी दूत aduga dharma chemba kudemmak prabhu jisu christa ga loina na revelation 21:1-3 matthew 25:31 zechariah 14:5 tana khoni yengani adugi asek loiraba matungda phattaba mising hinkalani aduga saitan bu thadokpirani ade saitan amu prithibida leiba sibada hinkalaiba mi khudum semana ta taruga nam thak tarugani aduga mokhoina phattaba mising atina asengba new jerusalem ase masi mokhoina question gani adubu hairibasing ado ishorgi singasanagi mai laktuna mokoi butumna mangan adugi matungda maina chaaba matungda mai mutkhaba matungda prithibhi ase inauba prithibhi amaina kona recreation amuk tawganeba loina semdoani habisini anoba sagalerani prithibhi semdoani adugi matungda roiba evenda ishorgi misingna ishorga loinana anoba prithibhi asida ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯅꯧꯅ ꯁꯦꯝꯗꯣꯛꯂꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯏꯆꯤꯟꯅꯥꯎ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯃꯤꯂꯦꯅꯤꯌꯝꯁꯦ ꯑꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯔꯒꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧꯂꯩꯕ ꯑꯗꯨꯗ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯇꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯕꯥꯏꯕꯜꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯕꯥꯏꯕꯜꯗꯒꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯂꯧꯕꯤꯒꯅꯨ ꯅꯈꯣꯏꯅ ꯊꯤꯖꯤꯟꯗꯨꯅꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯅꯧꯕ ꯁꯔꯒ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯔꯦꯚꯦꯂꯦꯁꯟ 21 ꯀꯣ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯅꯩꯅꯔꯁꯤ ꯅꯈꯣꯏꯅ ꯈꯪꯗꯕ ꯚꯥꯞ ꯇꯥꯕꯗꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯤꯕꯅꯤ ꯃꯁꯤꯗ ꯂꯣꯏꯔꯛꯄꯁꯤꯗ ꯅꯈꯣꯏꯅ ꯃꯁꯤꯗ ꯍꯪꯅꯤꯡꯕ ꯂꯩꯔꯕꯁꯨ ꯋꯥꯍꯪ ꯍꯪꯂꯕꯁꯨ ꯕꯥꯏꯕꯜꯒꯤ ꯋꯥꯍꯪ ꯂꯩꯔꯁꯨ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯁꯤ ꯑꯩ ꯌꯥꯝ ꯍꯩꯖꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯕꯥꯏꯕꯜꯒꯤ ꯈꯔꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕꯅꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯃꯤꯂꯦꯅꯤꯌꯝ ꯒꯤ ꯆꯍꯤ 1000 matunda kari thokne habsiki manda ne khare pai sho tana khoi nungsiba khoi gi damak ai mate kari sinbiriba sigi damak chu thagasare adan tare bukunda su bolpina be makha tana khoi naina kuda sunana bolpina be prabhu inda khumjare amen